Manipur top channel dagi video amta update tawjage adudi myam sigi video si CBSE gi ko CBSE gi moi board ki exam result haidokre na class 10 ga 12 ka aduga maru oina class 12 ka 10 ga gani si myam ko hari moi improvement exam thabagi do 2020 hai tare moi 2020 ta thadine exam ji ko aduma improvement gi maram da khtang haijagi myam hadi improvement gi exam no karam kan haudino karam ka loidino emika karam ka laktuino exam no karam kan tawdino aduna singba ko myam video ji ten takna amta semjage hadi semo haiba mi yaweba aduna adu semjabane myam aduga maru oina hadi improvement exam thabe ji result out oikre ko hadi improvement exam thaba kangu je myam hadi exam fail taba kangu dia deba moina kano kangu da thaduine ba compartment kangu rom da thaduine sisina mu direct hadi subject kano tawdaba kangu gi fails oi da mi do hadi mark name na phangba kangu do mark name na phangaga mark improve oina ba hotna jage ha ba kangu do dugi kano ne ba exam ne ba sisina myam improvement exam se ko hadi kano gum fail gum ta ba kangu di thabe hadi moi tungan ba exam thaga da bane adu improvement thabe exam se myam hadi school chatlaga hadi school chatlaga ko adum hadi school chang nai yaudrsu yai ba moide aduga for example si improvement exam thaba handak mark se yamna phangdre handak exam hidrok da phangbodo adu yamna phangna bai damakte exam thage na thari ne ko adu si improvement exam se thalura kana mark se khitang phange khalase ba mya mark se khitang phang taraga diko hadi nangi mark khitang phangba handak improvement thabe exam gi du mark to lawri dine ba adu nangi hana mark khwaidigi yam du du moi count to bi dune ba mamangi exam da kano to khibido mark yam phangi du dum count to dine du improvement thab da mark to yam na phangak pa taragadi into ga improvement gi adu da phangak pa mark to oi dine ba mya aduga maru oina ma'am sigi maru oi ba khar hairake si improvement exam si magi form se online na tarose na tro offline na tarose ko offline na tawge haraga na my official website tigi magi application form do download torani aduga khoina magi document na sima kai kai du loina fill up torani ko adukanda khoi marak nakpa kano gi CBSE gi office amna satla kanda kano tawdine ba submit tawdine ba adugo direct online ni application form thajilasu yai adu mai application form gi fee se haidi subject amada lupa chani laweba aduga nang subject se amadagi hena subject tharagasu yai subject manga tharse mari tharse mai subject ki thabe yai myam ko aduga subject masing hengalakpagi matung ina nangi sigi fee do application fee do adu hengalaktuine ba ko aduga maru oina myam sigi improvement thabegi exam se handaki kano dagi hai tar class 10 ga 12 ke se maru oina magi hauba se october gi tang kulhum do hadi october dum harage october side october tha sidagi haurani aduga application thaba loibana november ko november gi thakhai khra hengalak hendok november hai tare samna habla november tha da ko 2020 gi ni ai che ko sorry si 2019 gi october tha dagi application form thaba horaga november gi november tha da 2019 gi da application thaba loidune ba adu emika china mu february 2020 dai ta thoani aduga mu exam sina mu march 2020 dai ta tawrani ko adumain tawrani exam sina mu aduga maru oina ahen ba khangningba kangu leiragadi comment box dum hangbiro me aina khangagadi dum mateng pangjage aduga maru oiba main oiba kanogina singba magi sigi official website se agi video gi description da hapamge duga ko aduga mayam video si side dum lusilage hadi tintang na dum hairaga yam sangdana ba ko aduga maru oiba hangning bler comment box dum hango aduga bye for now guys bye bye